Kanglaipak Maira News Service tigi lokacaraga maruoiba paw matang mayamgi mafamda pawdam charamge Jiribamgi mungbung khulda Kuki militant singa khut thoknabada Kuki militant mari Shiramlani tarukna asok apan nanglamlagani haina thajanari. Ngarang numidang pung 8:45 taba matamda Jiribam District Headquarter dagi kilometer 8 lom chatlaga leiba mungbung khulda Kuki militant singa bom amadi nomaini chingba kapsilaktuna akan bamawongda landarakre maduda khulngak leiba khunja volunteer singna khut handuna nongmai kapnabada yamdrabada Kuki mari Shiramlagani aduga Kuki militant taruk asok apan nanglamlagani haina thajanari. Paukse asina mungbung khulgi khunja kayadagi phangba pawgi matung inadi ngarang numidang pung 8:45 dagi Kuki militant singna bom amadi nongmai kapsinduna landarakhi maduda khulngak liba singna khudakta Kuki militant singi maikaida nongmai kapsinduna khut hanki maduda Kuki militant mari Shiramlagani haibasi chingnaba laiki aduga Kuki militant taruk romna asok apan nanglamlagani haibagi chingnaba lai haina phongdorokhi khunja kayana makha tana phongdorokhibada mungbung khulda Kuki militant singna nongmai kapsinduna attack satharkiba matam ikan kanadana Tamenglong district ka Jiribam district ka lonana leiriba Ranjitpur amadi Faidol village dasu nongmai kayamarong kapsilaktuna attack satharki maduda su khulngak pasingna handuna nongmai kapki masida natana Saijang village dasu nongmai kapsilakhi adubu khulngak pasingna faigak phaina nongmai kapnabagi thabak sathakibadagi Kuki militant singi manungda chauna asi ana amadi asok apan yauki hairi numai kapnabagi thodok asi thokraba matungda ngasi ayuk Jiribam district ki SP na lusingba police team amasu thodok thokpamda changduna yengsinbagi thabak chathakre haina paw asina makha tari. Amaromda mafamduda khunja kayana phongdorokpagi matung inadi mungbung khul asida numit kharanigi mamangdagi Kuki militant singna maitai khul asida landarakpadagi maikai animakta nongmai kamna khiba aduda Kuki militant kaya sikhiba adugi matungda haujikshu mafam aduda apum asagi manam namduna leire maduna nongmai kapnafam oiriba umangi saruk aduda Kuki militant kharagi asiba aksang leibadagi pumtharakpadagi namthiba manam asi namlakpa oigani haina chingnari hairi. Atopa pawamada miyamna khongjang changsinbada niyom chumna changsinbiyu police ta nongmai kaplaklabadi nongmai na hallu haibasi mayekni adubu ngasi phawba miyamgi khanduna tawdabani DIG Herojit miyamna agitation tawba matamda nungna thomba nauri kapada yot kaklaga kapa police ki mathakta tear gas kapsilakpa yauna automatic fire arm phawba sinar mi sibe aba mawongda agitation changsilakliba asi tawbigano haina Manipur police ki DIG range 2 gi thawpuriba en Herojit mitaina miyamda appeal tawrakli ngasi superintendent of police DIG gi conference hall da pangthokiba pawgi mifam amada wapam asi phongdokladuna Herojit mitaina hai Manipur police department na tawriba asi law enforcement tawba amadi order maintain tawbani singkhong singya dasu police personnel singi achouba thodang leiringai cherak asida agitation kaya lakliba asida normal oiba mawongda hanigi agitation tawba adudagi henba mawong sing chathaba tenare mi siba yaba mawongda numna thomlakpa nauri kapada yot kaklaga kaplakpa police ki mathakta tear gas kapsilakpa amadi automatic fire arms phawbasi naduna station tawbagi thawong asi tawbiganu mamangdasu khabai soida police ki maikaida nongmai kapsilaktuna police sokpa yauke masida natana kakwada agitation changsilakpa miyoi singna nongmai kapsilakpada police ki gari singda panduna amang ata kaya thoke kongjang changsilakliba miyoi sing thengnabada nongmai kapsilakpada handuna nongmai kaplamba tarabadi micham miyam kaya asok apan thoklamba yai masida natana kongjang changsilliba miyoi kaya su siba yai police ki maikaidagi kanagumba miyoi amata asok apan yaw ningde adum oinamak yamna violence pirakpa matamda anti riot exercise tawbada mi kaya asok apan yawrukpagi paw phangbada nungaitaba phawi loinana miyamna apamba demand tawba matamda yamna democratic oiba mawongda tawbiyu public property mangan takalamba miyamda ayatpa kahena pirabadi anti riot tawrakani Manipur police ki personal singsu laibak asigi citizen ni aduna khongchang changsinbada violence oina tawduna police ta tamnana soknaba thabak tawbiganu irang mafamdagi khudakta live coverage tawduna miyamda mipaiba poknaba irang sagatpagi mawongda tawbiganu khongjang loisingna mi siba yaba mawongda protest kana tawramlaga civilian marakta chensinduna punna sokpa yaba mawongda thabak tawriba asi tawbiganu khut halakpa matam afaba amata oinaroi nongmai kaplam labadi nongmai na halu haibadi mayekni adubu ngasi phawba miyamgi khanduna tawdabani police maraktasu asoiba adumak yaromba yai kongjang changsiliba maraktasu asoiba kayasu yarongani adubu kapwa maikaigi ima ibel singna police ta mateng tawbiba asina miyamnasu mateng pangbiduna pamdaba thodok thoktana bhona minasi haike
Kakwada ngarang miyamna changsinkiba khongjang manungda SP Imphal gi Gari da nongmai maru 15 punna panki karigumba bulletproof oiramdrabadi mahak masasu siramba yai haina SP KS Sibakantana paumi singa unaba amada phongdoki mahakna makhatana hai police na handuna nongmai kaplam labadi asok apan thoklamba yai adubu yariba makai police na miyam gi khallaga khut handabani miyamna apam pam da khudimak wari sanaduna yanaba purakna bonasi haina su mahakna appeal tawki paumi singa unaba aduda Imphal East District ki SP Megachandra su saruk yakhibaga loinana miyamna khongjang changsinbada luchingba ama yauna ningthina wari sanaba yanaba honaba mathau tai police na kaidong nungda miyam gi mayokta leite law and order gi phibam ngaktuna thamnaba amadi hingsa gi thokdoksing thoktanaba police na khonaduna lagli hojiksu adumak khonaduna lagli aduna khongjang changsil libasingna police ta nongmai kapsinba nung langsinba amadi ka henba thawong chathatba tawbiganu haiba wafam su phongdoki Atopa pau amada aikoi masel onsinaba yeknaba harawi I masel da utliba thaunadu yeknaba da utlu lei hukke Federation of Haumi yeknabana khwaitigi pambase aikoi masel onsinaduna khut thoknaduna misi mina yawba bantoina tawduna mairoi sing lairik tamhandaba kaithel kandaba gari chenhandaba nomagi chara tanjriba singi pukchak thadatpa iramdam asigi sel thongi phibam leikha tahanbani masi punna khangminaduna aikoi gi mai paknaba thabak pangba changi haina Federation of Haumi gi president gi thau puriba sapamcha jadumani gi khudyet piduna press ta thadrok cherol asina hairi cherol asina hai yengnabana drone bombing rocket kapsilakpa amadi nongmai kapsilaktuna landaba leptri masi kuki gi matungda singi administration pairi badugi khutni masimak ipong phongle India gi miyam da natana malem gi miyang khudimak khangle masibu thengnaduna aikoi gi mai paknaba lambi du da chatpada aron athum ngaknaba thabak paiba changli aikoina lauthokliba ihogi khongjanggi thak adu amang atong arum ayang gengpham thoi adu natana mana tawningbada tawba hainingbada haiba yamna ahongba thakta hojikki political social issue asi phagi tahanbagumna uhanba kaya ama yaure phibam asibu kanbada amadi ngakpada mediana su mateng pangba changi isagi khongda singjangni yansin jabigi thabak tawdabana phai hairi sero asina hai Manipur bu thugainaba tawrakliba amadi pirakliba chaitheng asi saidangba singbu mapu sahanba leptabagini masi Bharat pullaba matung sanglaba matam sida Bharat lenga ki makhada lenga pai khiba kayana tunglam satki yengdana thabak tawrambagi mahini Kanglup ki oiba district boundary karamba chief minister ki matam da semki Manipur district Imphal East Imphal West ki chingdum chingkhong chingya da leiba sing Kangpokpi district ta chingbada ayaba pi khibadu chief minister kanano Susampur district sembada Moirangi lam yausinduna sembada ayaba pi khiba chief minister adu kanano tungda kari oirakani khandana lenga pai khibasing aduna ngasi gi tamthirba nungsinadabagi lisat asi thokanbani aduna tunglam satki yenglaga iramdam asigi damak thaudang pangba hojiksu changi hairi Pre-merger agreement mamangi fibamda hanjinjarage haiduna yaripok maikai gi miyamgi achauba khongchat ama chatkre Chahi lising ani henbagi puari laizariba iramdam Manipur asida mapal lamdagi changsilakpa Kuki narco terrorist singna atamdana Manipur gi micham miyamda landaraktuna mihat mipun miyot minai kaya satharakliba thawong ase amadi Kuki narco terrorist singi thawong asida India amasung Manipur lengakna tumina leisenbagi thawong yaningde haiduna ngasi Imphal East ki Andro AC gi manungda leiba Maira Paibi loop singna khongchat chatpaga loinana wakat miphamsu phamkre miyam gi khongchat aduna aikoi pre-merger agreement ki mamangda leramba aduda hanjinjarage haiduna Maira Paibi loop singna phongdorakli Yaripok ki Maira Paibi loop na sinduna pangthokkiba miyam gi khongchat adu magi laikai dagi kholaw kaya lauraga laklaga Thobal district ki manung chaliba Yaripok kaithel gi traffic island fawba chatlaba matungda Imphal East ki Yaripok lai manai gi khongnang lampakta pulap punduna kholaw kaya lominaki tungda lai manai multipurpose community hall da wakat mifam phamki ngasigi miyam gi khongchat amadi wakat mifam aduda Yaripok lai manai top chingtha yambem nungoi popi huikap angtha amadi porei khongjin na chingba khul kaya gi Maira Paibi loop sina saruk yaki miyam gi khongjang changsilingai manungda kaithel sing phamna khidei dukan sing thong lonaki Manipur muthatpa yaroi haiba banner amagi makhada chatkhiba amadi wakat mifam amaga go back central force Manipur dagi central force lokthokadabani Kuki narco terrorism lokthoku India lengakna tumina leisenba yaningde khun ngakpasing phaba yaroi apunbagi saktam kaiba yaroi Manipur thugaiba yaroi long live Manipur haina iba play card kaya sinabaga loinana kholausu lauki
Kongset aduda saruk yakibasingi mahut silaga Yaripok Maira Paibi Secretary Konthokjam Sanayaina Phongdokhibada Sahi lising ani henbagi puwari leijaramba iramda Manipur gi micham miyamda mapa lamdagi changsilakpa Kuki narco terrorist singna atamnana landaduna mihat mipun kaya satharaktuna miyamda matam koina awa ana piriba asida makhoi gi mayokta yaningdaba phongdoktuna ngasigi wakat khongset asi pangthokpani mahakna makhatana hai India amasung Manipur lengakna mapandagi Central Force mayam ama kausillaga aikhoi micham miyam bungakpi senbibagi mahuta mapaldagi changsilakliba Kuki narco terrorist singbu saugatuna aikhoi gi micham miyamda oina nongmai maton onsilakliba asi aikhoi mama oibi singna yamna yaningde Maharaj Buddha Chandra gi matamda India da merge tawduna tinkhibani India gi citizen ama oina Manipur miyam bungakpi senbibagi mahuta nomagi Manipur state asida India gi loilam lengak amagum leiba hen mayek senglakli maram aduna India ga khudyek pinikhiba merger agreement adu handokpiro aikhoi iromdom maning tamna hingjarage India na thajilakliba Central Forcing asidi cheng tangnabani lamdam asida Central Forcing thamba sungpam pamdre aikhoi isana isabu ngaksarage aikhoi isana ngaksaradi iramdam asida nomadi soidana tangdu leitaba ingna sikna leiba haibadu oirakani haiki